야가 peace agreement sign tawnadana political dialogue chathariba ULF ki kedar singbu Manipur gi sarkar asina toina pha bunba tawsalakpa se mayang phanna leiriba club organization mayam gi apunba loop amoriba kuma amadi youth singi apunba loop maikina masi condemn tawi government of India na wari sanasi haduna kokolaga party gi kedar singbu toina pha bunba tawrakpa asina chathariba peace process asida thajana dabagi phimam lagtuna government India amadi ULF ani political dialogue se wahan thol loidra haibagi singnaba ma miyam na tum phol oreruli ba phimam sinna miyam na wahan kaya hangnen ngai charaga sida hokiba August ki tang 8 ki ayukta jiri da Shankar Allies se pabu hajin ki ba sibusu hajin na lawdaba ngamte mamangdasu ULF ki army chief akoi Siramapu phakhiba leirabani ngasi phawba maran kaya season ngasi bo thadoktribani asiguma thongonsing asina sathariba peace process asida kahel lakbada natana miyano thamma thajaba kaya manglakpaga loinana sahi ga laisu duna leiraglaba political conflict ase wakhainaba ama porangnaba silba sida yam chauna singnaba amadi wakhainaba ngamolroida haibagi miyamna singnaba ja dum phawle akhon haijari ULF MPA gi miyoi sing phaba janingde makhoi bu condition launa thadokpio makhoi phaba haibase chathariba peace agreement amadi political dialogue ki wahan thok lehendabani haina lo government of India amadi ULF ani gi mrakta tongnariba peace agreement miyamna sawatuna akhoi lakpane adubo asumba miyamna sawuliba peace agreement asibo karigumba pula kanogi government gi SP sing OC sing amadi mari lenabo authority sing na thugai na selliba se koi sarkar asin masi tidok bio makhoi montam de action lokat bio karigumba lakhotaba taragati amadi akhoi na hajan gi ba akhoi keda ulabi keda asibo kudak thadorok taba taragati JDUM di jimbal jiri gi seosu jin changsil khongjang singda mayang khan de leiriba kuma amadi maikina masi khongthang sena leptuna makhataba khongjang ga saru yanaba sem sare base